Ahamungtada mayambu taram oksuri loina channel sina ngasi thagachagadoriba video si mamang da ayhana tha khuding goina thagacharakpa adugumba akhoi chai kaba tanaba aduga sahi de busil hidaba loina na tha adugi afaba thogdo abidi afaba thoram afaba numit habitare sigumbagi matanda mamangda adum semga laksai maramasina handakse inga tha se yorkadorbanina inga tha gi maroiba khara aigi subscriber aduga aigi viewers singi khanjaraga video si lokachabane haidan haijeri maramasina haujarage madudi akhoi inga tha je inga tha sida masigi maroiba kari kari numit leibigi habdo mayam jemina se aihak lairi khara ge mateng lobjaraga mayamda dum khudol tamduna laksabani maramasina masiju amuk mayamda pathoksage madudi inga tha afaba numit ama lauraga maitrabak sim thungna gorak lam taiba thoram pangthokani kumaduda mahi marong phogthok senthok marang kaina naba lamdugi koliba umanglai irat thoram pangthokani inga tha gi tara mangani panbada mangangi oina irat thoram tawgani loinana hariba tara mangani pamba numit asida mana ngamba chana thaknaba mana masing cheng charai firol katuna sanamihi cheng hongani masidani inga kumdamba haidana kaunariba asi asumna haibirame aduga inga thagi tareni panba thangju numita irei mopui maramasina numit asibu malemgi oina ikhong phatpa oina numit mangani nupi oibisingda I cheli haidana haibirame maramasina hariba inga gi tareni panba numise masi akhoi irei ima khoiramba yamna tangai fadana maru oikin haidana thamjage masi akhoi gi ningol obisingda sima thamjage habitare ngasigi viewer yingbiribisingda akhoi gi nupi obising yaubiragadi hariba tareni panba khoi inga thagi oina tareni panbada irei ima khoirambiyo madudi akhoi irei ima khoiram habitare hiang thang lairembi ima je masi khoiram adum yarani ko sapiraga adum khoirambiyo afabu oigani habitare aduga inga gi taram ngani panbada akhoi gi mangang gi sagai habitare ko sigumba singa sigi apobo khoiramba adugumba ayamba tawnarakani aduga hariba taram ngani panbasida akhoi sarama hi cheng hongba haiba thoramje masiju pangthoknai habitare aduga loinena hariba inga thagi oina maroiba numit ama lawga kurak lam taiba hariba thoramasi pangthoi haidana haibirame masi lairikta thainajabani aduga hariba singasi maroiba numit khara thamjai khraba matungda inga thagi oina akhoi gi afaba numit haibadi akhoi gi chai kaba numit chai kaba numit haibadi kaino haiba matanda chai kaba numit sida akhoi gi afaba aruba thabak thoram kya ama hauba pangthokpa yai isam samna harabada akhoi yumgi jatra hunba adigi thaba ama hauba office ama sangaba laidana sigumba adigi isagi karba ama haugi haitarga masida haugi afaba oiganba adugum oi habitare maduda natana mu hariba chaikaba no mesida anga ama kayama unaba habidi anga ama pokpa targa hariba anga do tungda mithoi mihenbu oibe yaba mya marak tilakpada mikok thongbu oibe yaba adugum oigal le haidana mamangda halam sing iramba lairita yawaga lai habitare maramsina chaikaba no mese khangba tangai fadaba habitare aduna inga thagi oina chaikaba no mese kari kari no haiba matamda iraine thangjene no maijingne numi ohumpi haibidi Friday Saturday Sunday numi ohumse chaigaba numi ne haidana pibirami hairiba inga thagi oina handak lakadoriba numi ohumse afaba numi ni chaigaba numi ni thaba ma hobu yare thoroma ma adum pangthokpa adum yagani pochai asoba ma leige haiba matamda hairiba chaigaba numi sida leibada afaba oigani aduga hairiba inga thaje handaki wa tokhraga mamang de inga tha haibidi mamang gi tha khuding dasu inga thagi oina irai ni thangjene no majing masi ohumse chaigaba adum numit adum oiduna leiraga dabni aduna adom na ngasi biriba chinau singna adongi ipok tha da inga tha yaubiragadi irai ne thangjene no majine masida pokpa yaubibara yengbiyo kariguma du pokpiba taragadi adom laibak phaba habadu oiraban haidana haijeri habadi nahaki marup sing mayam pulku matamda nahakse makhoidigi khara adum hai singba leidana adugum oigangani haidana sumaina han singna hairab habirami aduna masi afaba mani mayam masi khangmina haidana ngasi lokachabani aduga hairiba inga tha sida tanabunumit haibadi tanaba haiba taragadi amuramda hai taragadi amu phattaba numit haibagum bani haiba tare tanaba numit sida akhoi thawai pama jiba ma pithokpa lauksinba phatte samna harabada hui ma kaima aina lauge hai taragadi haiba numit se oramagadi phatte pithoke haibadi mingon yonthok poiro amoiro mine bu lauge haiba oiro sisu phatte aduga loinana ahana mi amagi mayumda salaga pa le uba haiba tare ko masiju akhoi tanaba numit obi taragadi phatte haiba tare aduga mi mana ai yumda laaga lekpa haiba tare sigi numit sida masiju phatte aduga ningola mana hariba mahaki mapanda chatpa matamda changba matamda su tanaba numit se phatte haidana ahlaman sing ayamba haibirami tanaba numit inga thagi oina laiba popa hariba numit sini Tuesday
asumna akhoi chai kaba amasung tanabase thamjakhrabu matungda hairiba inga thagi oina chahi deba chinjak aduga chilhai deba lai kari kari no yaminasi chahi deba chinjak ta ahalaman singna thambirambase inga thagi oina comprek amasung sangbrai hairiba anije chabada fatte haidana thambirame aduga chilhai deba da lebak le hairiba lai ja masi chinba fatte haidana haibirame masigi phol oina haibade chahi deba chinja ase charaba aduga chilhai deba lai ase chillaba adu obe taragadi maha adu hara thungani haidana haibirame हाइरिबसे इंगा थागिनिको इंगा था नतबा अतोप थादा हाइरिबा कॉम्प्लेक्स संबैजि चाबदा अकाइबा कसु लैरोइदिनि अदुगा इंगा थागि ओइनदि मसि फत्ते हाइबिरमबनि अदुगा लैदसु लेबाक लै हाइरिबा लैचे इंगा थागि ओइना फत्ते हाइबिरमनि अतोप थाददि अकाइबा लैरोइदिनि अदुना समाय हाइबिरमे अखोइगे चाहैदबा चिलहैदबा हाइदना खाइबिरमेबसे अखोइगे मेथैगि ओइना अहलमसिंगा थाइनि ममांगैदा अथुकमति याम खाइरमिको हाइबदि नुंगति नुमित खुदिंगे अखोइगे नोंगमा पामदि हौरगा अखोइगे कनो बुक्से अदुम ayamba adum nomagi oina adum thammameba posa amamamdi thammame habi tare aduba madu akhoi hojiki mayamna kayani adumakti ngak ngamroi dabamnia aduki mati yamba maramna madumakti kya kan sanadeba aduba thagi oina ayamba sumaina kharaga pirami habi tare ani ni gumba adum sahida basi pirami laidasu sil haida basi ama ni adumai pibiram habi tare thagi oina masimadi adum akhangbu kharana adum ngaknai habi tare hojuji sudum aduna masimu kana gani khalaga mayam gi damakta samjabani ahlam singa sahida ba sil haida ba haidana nga amba sina maram oiraga akhoina ahlaman habidi mamang mangi halaman singdo akoina su uza ubada habitare mami mana akoi yam sing na dum hal oira su dum laiba yawngani aduga makhwang kon da hal mayam lerami ko adigi na ta da khota ba kya kana leramde mana singami mami singami maya yam pharami aduga makhong sendan tong da bukta phajana dum makhong masa haitar yam pha bai tare ko adigi makhwang kon da habise dum phajana lerami masam ngau da ba aduga mayam lerami ba sigum kya ase asigumba sinjak ki ngak tuna chatuna lerambaje masina oigadra habise aigi motos maina leije habitare मरमसिना मसिगुम्बसे कानागनी मसिगुम्बसे फगनी खलगा आइगे सब्सक्राइबर अदुगा आइगे व्यूअर्स सिंगे खंजरगा असिगुम्बसिंग असि आई था यौरक्त्रिकांदा यौरक्कद्रोबकांदा मयामदा कानानबा निंगसिंगबो ओइनबगिदमक्ता मसिगुम्ब वीडियो सिंग असि लखतुना लाक्सबनी हालदक्सु इंगा था यौरक्कदोरे मरमसिना मयामगिदमक्ता खंजरगा इंगा थागि ओइना चैकाबनमे तनबनमे चाहिदबा चिलहैदबा अदु इंगा थागि ओइना अफबनमे लाई खोरमबदा कानागदबा लाई खोरमबदा लाइगे नुमि ताबा अदुगुम्ब लैदना अखोइ कानाबा अदुगुम्ब ngatoina ehana thamjaraga laksaban haidana myam haijari asigi video engberiba isil nausingbu channel asina haninga leitana thagapa phungdoksari loina na ngasigi video asina adomodom khara doisu kana people ergadi like masa amatoisu nambiramo aduga adomodongi friend circle singda hairiba ngasigi video asina makhoi di kitang doisu kana gani khalagadi video si share amatoisu tabiyu haidana myam haijari ngasigi onadi matang swaida loisinjarage kanglifai mana yai fare